North Eastern Council NEC gi humfugutara nithoi Suba Plenary Session Union Home Minister Amit Sahana chair lauduna ngase Tripura gi Konung Agartala da leiba Pragna Bhavan da Pangthokkhare ayuk pung 13 taba matamdagi hauduna pangthokhiba Plenary Session asida Sikkim yauna awang Pok State singi Governor Chief Minister amadi Deputy Chief Minister singna saruk yakhe Awang Pok lamdamgi yamna maru oiba Ministry Development of North Eastern Region Donor gi Union Minister Jyotir Aditya Sindhya Su Plenary Session asida sarukya ke awang nongpok lamdamda paikhatliba infrastructure project sing yauna apunbagi chawkhatnabagi matangda road map ama puthoktuna khanaki hairi maruina palm oil cultivation hengat hanba Bangladesh amasung Myanmar ga tainariba international border ge management infrastructure development electrification amasung state singi ai aningba apamba singi matangda mifam asina kupna khanaki pangthokliba mifam asigi Akoiba mafam singda security gi akan machek sen thorang su lakhat ke lenga ki oiba aron athup sing ngak tuna thamna ba mifam asida media access su pikide plenary session asigi matangda fongdola duna union donor minister Jyotira Aditya Sindhya hai hokhiba tha tarani thoida pangthokhiba thabak thoram singi fibam yengsin bagaloinana tungda paikhat kadaba thabak thoram singi poram su mifam asida puthok Kanake, Mifamasida state singi oiba, aningba apamba sing putok pagaloinana, Madubu, tabakto ontok naba honagane. Panbayay, Hokiba Kumja, Englishing Magachamapan, Humfutara Mathoida, Madamadugi Prime Minister Oiramba, Indira Gandhina, NEC asi same Kibagaloinana, Englishing Magachamapan, Humfutara Nitoida, Silongda, Sangake. Tripura gi oina kumja Englishing aniga nipanda Agartala da ahanba oina mifam asi pangthokkiba matung ngasi pangthokliba asina ani shubani mahausadagi NEC gi mifam asi Silong amasung Guwahati da pangthoktuna lakpani amaromda mifam asi butcher lauriba Union Home Minister Amit Sahana mahaki numit humni gi Tripura khongchat asigi manung channa hayeng National Cooperative Conference da sarukya bagaloinana state adugi Dhalai district da leiba Riang Tribal Settlement Camp sing da satuna yengsingani नॉर्थ ईस्ट में पहले हर राज्य में 3 और आसाम जैसे राज्य में हर जिले में एक ऑर्गेनिक सर्टिफिकेशन लैब प्रस्तापित करने का निर्णय लिया है जिसके माध्यम से भूमि और कृषि उत्पाद दोनों का विश्वसनीय ऑर्गेनिक सर्टिफिकेशन होगा भारत ब्रांड ऑर्गेनिक प्रोडक्ट वो लॉन्च कर दिया गया है और वो ब्रांड के साथ ये विश्व के बाजार में जाएगी और मैं भारत सरकार की ओर से आपको आश्वस्त करना चाहता हूं कि आईटी की कनेक्टिविटी यहां पर बहुत अच्छे तरीके से हो जाएगी और फिर यहां पर सॉफ्टवेयर निर्माण के लिए भी एक बहुत बड़ा पोटेंशियल यहां पड़ा है